amadi clinical psychologist singna layingjari. Expert singna counseling piba 24/7 CCTV camera da monitor tawduna kupna senaba morning yoga, healthy diets, weekly health checkup, intensive daily routine. Awaba kayadagi ngakthoknaba leijare Yaipokpa Rehabilitation and Child Care Center, Kwakaithel Akham Likai. Adongi mathau tarabadi nakanda pijariba contact number asida pau faubirau. Others Eye Clinic, a unit of Others Medicare Services, Porompat Jennings Main Gate, opposite Axis Bank. OPD timing 8:30 a.m. to 4:30 p.m. Monday to Saturday, 8:30 a.m. to 12:30 p.m. on Sunday. Facilities available. Ahanbada maruba pau. State asidagi senja thumja marufangna muthanaba State Staff Selection Board sembada cabinet na ayaba pire atubada thabak hawalagani haina Chief Minister N Birena fongdokre. Lamdam asige athoba singi wari sumang lila oina sanaduna haurakliba miro singda nationalism gi wakalon yakai hanma matam oire haina Chief Minister N Birena lilaroi singi pungning chingsinkre. Lenga ke maike dagi piba kudong chaba sing miyam na mapung fana fangba ngamnaba Aadhaar card painaba honabiu haina Manipur Legislative Assembly gi Speaker T.S. Satyabratana miyam da appeal tawkre. India ke President Ramnath Kovind na launch tokiba Advancing North East Web Portal gi kanaba starasigi naha singda khanghanaba Advancing North East Career on Wheels Chief Minister N Birena lamthakre. Kurumzari, Mami TV Prime Time Manipuri News Bining Tabir Singbu LUXMI KONGKHAM na taram nokchari pausan una pizari. Starasi dagi senza tumja marufang na muthanaba State Staff Selection Board sembada cabinet na ayaba pire atu bada Chief N Birena fongday. Wafam ase ngas Hotel Impal da pangthokpa orientation workshop on subdivision development monitoring mission gi thoram amada Chief Minister N Birena fongdukibane. Manipur Lenga ke Health Minister Dr. Sapam Ranjan, Social Welfare Minister Ais Dingo, MLA L. Rameshwar Amadi, Chief Secretary Dr. Rajesh Kumar na President Members sing una sarugya kiba ram aduda Chief Minister N Birena hai Statasi semdok pa yamna wagadaba fibam amada leramba do BJP Lenga klakpadagi anoba mayon amada lakpa horagli yumthong kudingda santhok leiba myoy amamam leihanabagi pandamda mission singani nana miyam gi yumlei kairei amasung atai infrastructure gi mateng pangba yaba sing su mission asigi makada yingsingani ngasi oirakli ba Manipur gi phibam ase lenga ki machinery singna kathokpa maga loinana pangthokpa thabak thoram kaya gi mateng nani lamdam asida leiriba tongan tongan ba furup sing ase khenaba thamdana mipum kudingma nungai yaifana masagi right mapung fana fangba ngamba stat ama ohengani haibase lenga asina miyam da piba commitment ne Aikoina miyam gi damak tawba thabak thoram singda achan mirai naibagi wakalon thadukadabani starasigi tongan ba department amasung office singda political gi oiba ithil kya changlam bana maram oiraga ningthina matho pangthoknaba honabada awaba kaya mayok narami aigi migi naiba wakalon kaya na mang tharambana senior oiraba officer kaya namtha biba amadi makha taba singna subnam sashan gi mawongda service tawramba kaya amuk hanna thogalaroi haina Chief Minister N Birena makhatana fongdoki. One thing I can assure you, there will be no discriminations in your service. You know, inconveniences facing by many officers in many departments, I know, because of irregularity and the political influence type promotions. I give Migi Naiba, Adugi type of senior officer kaya namaga junior officer kaya and not only in this police, not only in the civil, anywhere. Madhu mayam do na service to go right there. Madhu mayam
need to understand. Edog na chief engineer with. Ado ko may concern do, I assure you, amo na to. You will be where you deserve, as per the rules, as per the norms. Thoram adada sarugya kiba lenga ki tongan ba department singi makok thongbo official bureaucrat officer amadi deputy commissioner singna mission asigi matangda makoi gi oiba wafam kya so phongdonaki lamdam asigi athoba singi wari sumang lila oina sanaduna horagliba miro singda nationalism gi wakalon yakai hanba matam oire haina chief minister N Birena Lilaroi singi puning singsinkre Wafam asing asing Manipur State Sumang Lila Council na sinduna pangtokpa Taranipan Suba Sumang Lila Ningtham Kumhai lisingani kunmatoi kunitoi hodopagi thoramda Chief Minister N Birena phongdokibani Palace Compound laiba Ibuyaima Sumang Lila Sanglen na pangtokpa festival hodopagi thoram aduda Chief Minister N Birena hai Sumang Lila gi Lilaroi singna thengnariba awaba sing lengang na munna khangi awaba singa si koknaba lengang na honari hojingmaki oina lengang na artist singi tengbang scheme gi makhada ahal oiraba Sumang Lilaroi singda tha khudingi pension oina lupa lising Aniga Samanga Amadi, listing Mari Pibagi, Tabak Paikali, Sumang Lila, Si Kunai Asita Parakaya, Tambiriba, Kunai Amabu Hongan Bagi Yam, Namaru Oiba, Medium Amani, Sumang Lila Lerambana, Ikoina, Ikoigi Manglam Chatki Puari, Kangbang Ambani, Aurak Libanaha Singda, Lebak Nungsibagi, Inot Amapibang Amnaba, Ikoigi Atoba, Ipai Pugi. Wari Singh amadi Puwari gi thodok singda yumfam oiba Sumang Lila puthokpa mathau tai Sumang Lila chawkat hannaba lenga ki maikaidagi granin ad oina lupa lakun gi senfam Manipur Sumang Lila Council da piragani haina Chief Minister N Birena makhataki Ani am nuai gi dabsi Mami ngothadi padro ge pigi Lila Sumang Lila ma yawra kanda nari kanda hanne yengna mami lekta badona Hamunda Taraga Leva, the hospital of the Pukaningai, Pukapitagi Mo, I think Pukaningai later will be Hyderabad in Echo. I don't know my arms are so over the Guinea. We Chief Minister Haxel get them bang, I know Bokliba. I do the artist sing it in bang, and I couldn't see. Say whom Pugi Matak Surogati, listening in some Ama, listening Mary, the might of an artist, my Ampunamus. Even around Hambasing Yauna, Sumang Lila City, Manipur, the part of education, part of civic awareness, civic sense, aduga part of rectification. Sumpongnagi, Yamachoga or medium, aduna Sumang Lila can cut and machine like society that say suppose a quick history, a quick manam saki puari, Kamadavana Yambali. Sumang Lila the Madu Putura the Sanarakanda Manipur Miamda Manglam Saki Puari Kangal Manglam Saki Puari Kango Matung by Koida Prajas and the nationalism give up Sakatan nationalism the Maribag Madatin Shibugi Wakal filter Festival Hodopagi Thoram Aduda Kefan PDG Minister El Susendro Maite Susaryaki Ngasi dagi hoduna numit 13 chumna sathagadaba Sumang Lila Festival asida Manipur gi tongan ba Sumang Lila Party 13 na saryagani Lenga ki maike dagi piba kudong chaba sing miyam na mapungfana fangbang ngamnaba Aadhaar card paina bo khonabiu haina Manipur Legislative Assembly gi Speaker T.S. Satyabratana miyam da appeal tawkre Wafam asing Manipur lenga ke Social Welfare Department sinduna Wangkai Durga Puja Lampaki Community Hall da pangtokpa tha tarukta gi chahi manga fawbagi manungda leiba angang singi Aadhaar enrollment drive hodopagi thoram amada T.S. Satyabratana phongdokibani Social Welfare Minister Haikam Dingo amasung Department Ashimaki Director NG Utam yauna pangtokiba thoram aduda T.S. Satyabratana hai pigliba angang singi damak lengang na piba sakthung phanghanabagi pandamda Social Welfare Department na paikhaliba thorang asi thagatabang ngamde lengang asina matam gi oina paikhaliba tongan ba scheme sing matam chana phange hairabadi Aadhaar card paibagi yam namang mathau tai mahak na mamangi term da Kefan PDG Minister oiringai matamda napsagi beneficiary kaya Aadhaar pairam daba natraga Aadhaar link tawhodaba na maram oiraga center na pirakpa stat ki chakthung tangkhai hena kakharaki hariba thawong asi matungda amuk hanna thoktanaba Aadhaar gi maru oiba sing ado khangba mathau tai miyam gi yaifa thoranga mari leinaba thabak thoram sing department asina anoba thak amada pukhatuna honaragliba asina lamdam asi anoba mayon amada soidana purokpa ngamlagani hainasu Speaker T.S. Satyabratana makhatana phongtoki Bharat Nagarik Dimagna Paigadava, Dumba Mukangi, ID proof or Reaba, address proof or Reaba,
इवन सरकार की बेनिफिशियरी खुदमसे आधार की खुथांग माई माई लोन पीरब सबना है पुंसी हिंगन होना चाद्रगदी यादबगुम अखोई सोसाइटी सोसाइटी से कई बेनिफिट खरा की सरकार की फंगते है आधार से चंगदब यादब मसा थोरम अदुदा प्रेसिडेंट ओइना सरुक याखिबा सोशल वेलफेयर मिनिस्टर हैखाम दिंगोना हाई अंगांग सिंगे आधार एनरोल तौबगी ngasi हौदोगलिबा थोरम asi सोशल वेलफेयर डिपार्टमेंट की ओइना अचौबा माई पाकपा अमनी मतम अमदा आधार एनरोल तौनबगी दमक मरी लेनबा डीसी की ऑफिस सिंगदा चनरंबा दु ngasi di अंगनवाड़ी वर्कर अमसुंग हेल्पर सिंगना युम युम दा चतुना आधार एनरोल तौबगी खुदोंग चाबा मतम अमदा आधार एनरोल तौनबगी दमक मरी लेनबा डीसी की ऑफिस सिंगदा चनरंबा दो ngasi अंगनवाड़ी वर्कर अमसुंग हेल्पर सिंगना युम युम दा सतुना आधार एनरोल तौबगी खुदोंग चाबा फंगनबा सिमक डिपार्टमेंट असिना पाइखलकपा सिंथानिंगाई ओइबा कोंथांग अमनी लमदम असिगे अनोबा मायोन अमदी सक्तम अमा पुरकनबा होनबदा अंगनवाड़ी वर्कर अमसुंग हेल्पर सिंगी थौदांग चावी अंगांग सिंगदा मची ओइबा चिंजाक पिजबा अमसुंग अफबत लिचत साजा ताकपी तंबीबदा अंगनवाड़ी वर्कर सिंगे चावरबा दायित्व लई लोइनना डिपार्टमेंट असिगी लैरिबा तोंगान तोंगानबा स्कीम सिंग मियामदा मपुंग फाना यौहनबा ngamnaba अखोई पुना होना मिनसी हाइनसो मिनिस्टर दिंगोना मखाताना फोंदोकी मतम अमदा अखोइना अंगांग से पुरगा ऑफिस डीसी ऑफिस चलला कांदा आधार कापदी मदुगी कनोरो हजि खन पुंगन चलला कांदा होगी अंगनवाड़ी की सुपरवाइजर सिंह तब कांदा कोई मदुगी खुद चाव पीबे से प्रजा प्रजा की पीबनी है प्रजा की सेवा है अचौब सरकार पाबने अचौब अचीवमेंट है नॉर्थ ईस्ट की नहा सिंगदा मखल मखा कया की थौदांग खुदोंग चापा पीबा ओइना हिदा हंदक इंडिया की प्रेसिडेंट रामनाथ कोविंद लॉन्च तौकिबा एडवांसिंग नॉर्थ ईस्ट हाइना मिंगथोनबा वेब पोर्टल की कानाबा सिंग स्टेटस की नहा सिंगदा खंगनबा एडवांसिंग नॉर्थ ईस्ट कैरियर ऑन व्हील्स ngasi मणिपुर की चीफ मिनिस्टर एन बिरेना लमथाख्रे चीफ मिनिस्टर की बंगलो ममांगदा पांगथोकिबा एडवांसिंग नॉर्थ ईस्ट कैरियर ऑन व्हील्स की गाड़ी अहुम लमथाबगा मरी लेनना चीफ मिनिस्टर एन बिरेना हाई नॉर्थ ईस्ट डेवलपमेंट फाइनेंस कॉर्पोरेशन लिमिटेड की मखादा इंडिया की प्राइम Ngapigani President Ramnath Kovind North East Leriba Nahasinggidabak Assam ki Guwahati da launch taukiba web portal adugi kanaba sing status gi miyamda mapung fana yohannabagidamak ngasi gi thoram asi pangthokpani web portal asigi matengna status da leriba mahiroi amadi nahasingna makha taba awangbat थाकी मही मसिंग तंबा बिजनेस हौदोकपा मार्केटिंग प्रोडक्शन इंडिया की वांगमदा मही मसिंग तंबा स्टार्टअप अमदी अनोबा वेंचर हौदोकपा यावना खुदोंचाबा क्या फंगनी ngasi lamthariba gari ahum asina starasigi district singda satuna institution singi mahiroi amadi naha kyada web portal asina piriba khudongchaba singi matangda khanghanduna enroll tohanba amasung makoi gi tungi afaba punsi ama sembada hena laithok halagani haina minister n birena makhatana phongdoki भारत की प्रेसिडेंट ने लॉन्च तौकिबा वेबसाइट वेबसाइट सिंगी मनुंगदा मणिपुर और नॉर्थ ईस्ट यूथ सिंह मोइन अपाम्बा इंडस्ट्री तौनिंगबगी ओइरो एंटरप्रेन्योरशिप अतोप तौनिंगबगी ओइरो लाइक हायर एजुकेशन द लाइक तमनिंगबगी ओइरो ट्रेनिंग अमा फंगिंगबगी ओइरो एवरीथिंग सिगी वेबसाइट से संगा मोइन रोइना कंटेक्ट तो यागदब मोइगे अदुगी खुदोंग साबा लेगदब इंक्लूडिंग स्टार्टअप तौनिंगसु व्हाटएवर any adventure new adventure towing basi kaita academically aduga business ki parts yauna adugi posi dorga ngasi launch or gari sing se koi district kuningi manipur ki desal kanda institution academic institution labor college university schools mayam sanga ga moida interact obugo lo en madu de mo enroll to go aduga hide website se senar kanda benefit pinena bagi process ma Advancing North East Carrier on Wheels ki gari sing lamthaba duga mari lenena Chief Minister N Birena makhatana hai handak numit kharani ge mamangda lilongdagi miyoi ani drug ka konana faki makoi sing adu wahang pahong chathabada Manipur Police Department ki ASI ani chenaram ki hariba ASI ani adu amana Imphal East District ki narcotic cell da laibani amana Technopol District Police da mathok tawba oiram ki
ड्रग मरी लेना चेनरीबा ASI अनिमक थबक्तगी सस्पेंड तौक्रे मकोय अनि पुलिस सरेंडर तौनबा खंगलबसु ngasi fawba sangjaraktri hariba ASI अनिमक अथुबदा फारगनी लोइनना मकोय मकोयगी सर्विस तगी टर्मिनेट तौदुना लीगल गी ओइबा एक्शन लौखटकनी मणिपुर पुलिस डिपार्टमेंट ड्रग एडिक्ट नत्रगा ड्रग ललोनबदा चेनबा पर्सनल सिंग अमता लेबा यारोय मखाताना हारिबा थबक सिंग असिदा चेनरंबा पर्सनल खुदिंगमक फोर्स रिटायरमेंट पीगनी हाइनसु चीफ मिनिस्टर एन बिरेना मखाताना फोंदोकी nahan drugs yonba ani lilongdagi phabani madu pharba matungda further interrogation tawbada police ki ASI ani yawarme police ki narcotic ta leiba ma ASI ma adagi tengo por da leiba ma ani do ngasimak suspend tawre ado moi ngasi kaino da police ta surrender tau hai bani ngasi bawo surrender tau de aduna athu boda moi phagani loina service tagi moi gi terminate tau go loina moi legally book tau bani Mahausa lairembina taibang palasida leiriba jiba panba pumnamaki tangai fadaba polam sing watanaba pibirami adubo karam chawba miyoina Mahausa lairembigi kutsam singbu thugairuba dagi ngasi miyoiba kunai asida awafam da tabani haina wangjing tenthagi MLA P Brozena phongdokre Wafam asi YK College Wangjingi Environment Club na sinduna ngasi pangtokiba National Endangered Species Day gi thoramda MLA P Brozena phongdokibani thoram aduda atoiba mitungi warol piraduna MLA Brozena hai ngasi YK College Wangjingi Environment Club na silaga lamdam asidagi muthi gadawraba uwa sa uche kilkang kayagi kanglup singi numit ki thoram pangtokpa ase yamna maram chai ngasi gi horangliba mahiroi sing amade mirolda akoibagi phibam ngak senduna thamnabagi wakalon chelhan bai basi tawdaba yadraba amane ngasi di mahausa gi khal kairakpadagi jiba panba uwa kya musilagle basi matam chana thingna ba thabak paikhat hoba mathau tai haina MLA P Brozena makhata ki Suddenly, when you listen to something like this, the person is up to something. Somebody got general government singing, you must harm from the issue. Harm the way of the organic way of the way of the why did you argue? Why did you want potential Manipuri made up Gavani, one of the things you can out of the money. Since he's the Targa, Apple, Chapra, Haira, Mayancha Targa, Mapala, the Kabopia, organic pitching money, Kabopia, or how they will achieve Manipuri, machine paper to Otokomari, Karibaram, since the machine and the Lagata, the since the Pampa, in one way, Mapu, Thoram adugi matangda YK College Wangjingi Environment Department ke Assistant Professor Dr. N Sovarani amadi College asigi Principal Dr. S Girina Mahausa-gi khalkanbagi maruoiba singi matangda wafam kya phongdoki College asigi mipun sangda pangthokiba thoram aduda Wangjing 10th Assembly Constituency ke MLA Paunam Brozena atoiba mithong College asigi Principal Dr. S Girina Thoramapu amasong Manipur University gi Zoology Department ki Professor TS Binoina akanaba mithong oina saryaki ngasi gi thoram adugi sarugama oina state ki thakta endangered species sing utpa exhibition amasu pangthoki punna stall kumapan hangduna pangthoki ba exhibition aduda mahiroi singna poster presentation model presentation specimen presentation map presentation chart presentation na chingba puthoktuna musilaglaba upal wapal sauche tilkang kya utuna ageng basingi pungning chingsinki Bisnupur District Commando amadi Kuntramatoi Suba Assam Rifles Loktak Battalion ke apun batim amana nongmoi mangaga konana miyoi ani fagat pangam kre hari Police tagi fangba paumagi matung ina nongmoi singaduga konana faraba miyoi adudi Myanmar gi Tonjangi Tonchingdagi hausina Churachandpur District ki Lungtul Village da leiba ti Kaminthang chahi ningfunithoi amadi Churachandpur District ki Central Lamka New Nehru Marg dagi Thangbialal ngaide chahi kuntra mangani hairi Police ta akak nabapa ama fangbadagi Bisnupur District ki SPN Herozit ki mireng makada Bisnupur District Commando amadi AR gi apunba team aduna ngase district asigi manung channel leiba Torbung Bazar da frisking amadi checking chathabada miyoi ani adu nongmai sing aduga konana fabani hari faraba miyoi ani adu dagi .32 gi pistol manga magazine nipan amadi kapa yariba .32 mm gi maru manga fagat pangamki faraba nongmai sing amadi makoina donglakpa Maruti Swift Desire aduga konana miyoi ani adu makha taba logi thabak lokhanaba Moirang Police Station da sinagre hari
Manipur gi turel ayambagi ising imai tamna tamna hantaragli. Mafom kayada flood control department ke officials singna ising pathorakpa yaba mafam sing yengsinbadi leptri. Ngasi numidang wairam pung mangada Water Resources Department na lauba report amagi matung ina hauzik lairiba Imphal Turel gi imai asi 785.900 mm ni Nambu Turel gi imai na 782.2255 mm ni Lilong Turel gi imai na 781.100 mm Iril Turel gi imai na 785.350 mm Thobal Turel gi imai na 775.950 mm amasung Nambol Turel gi imai na 774.325 mm gi changda leiri Panba yabadi ising ichawga mari leinana emergency lakpada kanagumba amana hektamak phone number 0385245155 natraga 2450195 ta contact torokpa yagani haina department na mamangda laukthokpa leikrabani COVID-19 laicona maram oiraga chahi ani lebluraba lamdamasigi tourism ka mari leinana pangthokpa khwaidagi chawba kumhai ama oiriba sangai festival kumsi sahidagi amuk hongna ngarang Manipur gi chief minister N Birena chair lauduna organizing committee gi mifam ama pangthokre Manipur lenga ki minister sing amadi makok tongba official kyana sarugyaduna chief minister gi secretariat ta pangthokiba mifam aduga mari leinana chief minister N Birena hai festival asi lamdamasigi ina khulaba culture amasung tradition gi machang mathum kya udnabagi achoba platform amani masida sunatana starasigi kud haiba singna puthokpa pothok amadi naha oiriba entrepreneur singi haisingba kaya aduso festival asida uthoknabagi achoba khudong chaba masu piribani COVID-19 laicana maram oiraga chahi ani lebluraba festival asi handak pangthokpa doriba sida achoba mai pakpa ama oinabagi damak lenga ki maikaidagi angamba thakta khonagani loinana handak chahi gi festival asidadi malem gi tongan tongan ba leba kya dagi masing yamlaba tourist sing lakbagi oithokpa lei hainasu chief minister N Birena phongdukhi Thasiki tang tara nithoida pangal tabi panthoibi laifamda tangkhu sabagi thoramda yamna natei chadaba thong sathagiba lairen kabi mamang lekai degi sorokhaibam herose chahi 36 apokpa s ingo koba myoi ase tangkhu sabada chahi ahum atingba thamle haina ina yokhar love EYL gi vice president M Korongan ba mangang na phongdokre Wafam ase ngasi takele kaida leiba lubasigi office ta pangthokpa paugi mifam amada mahangna phongdokibani paugi mifam aduda M Korongan ba mangang na hai haukiba numit kharani asida tangku sabagi thoram amada yamna maring warang ba mongda thoram pangthokiba tangku saba sing wakal taminana ba lumna kokhatkibani makoi sing adugi manungda S Herozit Kauba myoi ase ngasi luki office ta changjarakuna masana tawzakiba aranba thong adu yazakiba galoinana laigi thoram pangbada tangku sabada chahi ahum athingba thamduna wakal taminare athingba sigi mayokta tangku saramba thoklabadi EYL na larokpa warepta masana yazaba haina khudek pinakre haina so mahang makhataki Nongnini gi mamangda nya yokhallupna tangkhun sabagi hiramda mari marangbagi masak khara media gi thongda uba phangjabadagi akhanna kokhatsaduna wakhan taminanabagi damakta haijakhiba singi maraktagi sorokhaibam herojaching jahi kunthatru apokwa sorokhaibam ingo laifamna larenkabi mamang laikai lamsangna konba mafamda leiba hojingjingma utra sanglengi pena khongba amadi tangkhun sabagi thoramda maipunariba mioi sina haukiba tang 12 sagolsen numit asida pangal tabi panthobi laifamda tangkhun thokpa tangkhun sabagi thoramda yamna nataichadaba maong amada mahangna thoramasi pangthoknubagidama inak yokhatluki mafamda changjarakuna wakhan taminabagi thoramasi ngasi inak yokhatluki office ta pangthokre hairiba mioi sina makhatana thoram pangbada tangkhun saba hairiba thoram asi pangbagi masilda jahi ahum athingba thamduna wakhan taminare Paugi mifam aduga mari leinana EYL gi general secretary S Bibaral mangachana hai ngasi fawbada lairau bagi thoramda tangku sabagi matangda misimina khana chainabagi wathok kya thokli hariba wathok asina chengtam ani gi marakta singchep thaba oina thokadra haibagi mi paiba pokle matungda asigumba wathok asi thogan bigano makatana thoklabadi EYL amadi leibak miyamna lobo warepta masana yazagadabani loinana EYL da sangjaraktaba mara leiraba tangku saba sing asigi matakta athingba thamle hainasu mahangna phongdoki Bisnupur Commando amadi Bisnupur Police ki apunba team amana kani kg ama henbaga konana nupi ama fagatpa ngamkre hari Police taki fangba paugi madung ina faraba nupi atudi Bisnupur district ki manung chana leiba leimata ki Tungjang village tagi Nengnei Hat Haukip alias
Hanyo Haukip Chahi Kulhumdoi ni Hairi Nupi adu combined team aduna ngasi ayuk pung 13:40 taba duwaida Bisnupur District Hospital mapadagi fabani Hairi Nupi adu dagi kani kg amaga gram amarom fagatki faraba nupi adudi Mathakta NDPS eki makada FIR ama panduna makataba logi tabak lokhanaba Bisnupur Police Station da senakre Hairi India की पोजिशनल एस्ट्रोनॉमी सेंटर देगी साइंटिफिक मचाक सिंह लौदुना फोंगबा कंगलेपा कैलेंडर बोर्ड की रजिस्ट्रेशन नंबर यावबा कैलेंडर मियाम नसिजन नबियो हाइना कंगलेपा कैलेंडर बोर्ड के सीबी की सेक्रेटरी जनरल सोराइसम संजना फोंदोक्रे वाफम असे कंगलेपा कैलेंडर बोर्ड लिंखतखिबा चही 13 सुरोकपगे मणिपुर प्रेस क्लब दा पांगथोकिबा फाउंडेशन डे की थरमदा सोराइसम संजना फोंदोकिबने पासोय एसए की एमएलए सापम कुंजकेश्वर कंगलेपा कैलेंडर बोर्ड की प्रेसिडेंट अहमबिजित साइरोम बोर्ड असिगे एडवाइजर अखाम लांगोल नेशनल एंड इंटरनेशनल अवार्डी एस इबोटोंबी कुमन यावना तोंगान मसक नाइबा मियोय क्या सरुक याखिबा थोरम अदुदा सोराइसम संजना हाई हौजिकी मतमदा कैलेंडर हाइबसे यामना मरु ओइबा मचाक अमा ओइरकले कंगलेपा कैलेंडर बोर्ड लेत्रिंगै ममांगदा कैलेंडर दा यावबा थबान सिंह अमगा खेनबा क्या लेरमी बोर्ड असी लिंखतखिबा मतुंगददी थबान की खेनबा अमत लेतना अमगा चप मानरे थबान मानदे हाइदुना लमदमसिगी मियामदा चममनबा क्या लेरंबा अदो ngасidi कोखन बंगमले बोर्ड असिना ngasi फावबदा लमदमसिगी तोंगान बथबक थौगाई कयादा सरुक यादुना लागली लमदमसिगी मियामना लाइसन टिनसन अमदी थबान की मतंगदा मरिक चुमना यावरबा बोर्ड असिगी रजिस्ट्रेशन यावबा कैलेंडर सिजिनबियो हाइनसु कंगलेपा कैलेंडर बोर्ड की सेक्रेटरी जनरल सोराइसम संजना फोंदोकी तोंगान बा अखोइगी लमदम असिदा थबानदा युमफम ओइरकांदा तौरिबा लाइसोनगी ओरो टिनसोनगी ओरो अखोइना पांथोइबा युमदा चंगदबा यादबा तंगाई पदबा थबकसिंदा सिजिनरिबा अदुगुंबा कैलेंडर सिंगदा अखोइ चही 13 की ममांगदा लमदम असिदा खेनबा कया अमा थबान अमगा खेनबा लेरंबा सिंगदु कंगलेपा कैलेंडर बोर्ड ना ngасidi खरा मखै मानहांदना लमदम असिगी मियामदा चममनबा पोलंबा सिंग ngasi अखोइ कोनबा ngamjare इरमदम असिदा कुंदामिनरिबा जाति खुदिंगमंगना अपुनबा मणिपुर अमगी मंगलांदा सागचबा वाखलोन कयाबो हंजिन टेमसिंगनरक तारबदी मैतै मितै कनबा अपुनबा लोफ ममकालना तुमिना येंगदुना लेथोकपा ngamloi haina ममकालना थादोरकपा चरोल अमना फोंदोरकली ममकालना थादोरकपा चरोल अदुना मखाताना हाई अखोइगी इपाइपु सिंगना येकनबा सिंगबो माइथिबा पिदुना सागचरंबा सक्तम असे काइदनबा होनबगी महुता ngasiगी मिरोलना इमुनाइ मुतानबा अकनबा साफु अमगा लोइनना सिचिन लखिबा नोंगलै नुक्सित असे ngasiगी मिरोलना येंगदुना लेथोकपा ngamgani हाइबगी थाजबा लेते कंगलेचा अखोइदि इपाइपु सिंगबु मसक खंगबा मांगलब चटकी लिकलम कया तुंगलम चट्टा काइदना चटपना ट्रेडिशन ओइजबा फुरुबनी हारिबा चना कांगलोन असिगी वांगबदा लेरकपा मियोय पुमनमक इगी हौरकपम खंगदबा लांजेनरकपा मियोय ngaktani haina लौदबा ngamloi चथरगलिबा अरोनबा लालोंग अमदी हुपुबा मफम मरांग खंगदबा फौमान कया मतम चानक खंदोक्त्रबदी तुंगलम चत्ता मिकप मिराव खोना थल्लबा लमदम अमा ओइरकपा याय हाइबसे लेंगद्रबा अमदी मांगदा तातुना लेरबा वाफम अमा ओइरकली हाइना ममकालना थादोरकपा चरोल अमना खंगलगली National Institute for the Empowerment of Persons with Intellectual Disabilities Divyang Janna Sinduna Prevention, Early Identification and Early Intervention of Developmental Disabilities haiba hiramda nongmagi oiba orientation training program ama RIMS ki examination hall da ngasi pangthokre Relief Center for the Welfare of Differently Abled Persons, Community Medicine Department, RIMS amasung State Commissioner for Persons with Disabilities ka kushamnaraga pangthokiba training program aduda Nipit Manipur State ki Coordinator Assistant Professor Rajendra Kumar Pravin hai haugiba chahi 13 dagi Nipit na wakhal mimanadraba sing thongna hapnabagi pandamda tongan ba training makal kya India gi mafam kya da pangthoktuna lagli Training program asigi sarugama oina awangnongpok India gi state sing da so pangthokpa horakpani haina maangna makha taki What happened when we talked, when we discussed, when we, why I'm saying all the things that is very important. Nongzu tha lagbaga iroinana ising ichau cyclone amadi landslide na chingba natural disaster sing dagi ngakthungnaba center na state sing da sem saraga leinaba khangankhre Wafam asi state amasung union territory singi Department of Disaster Management gi Relief Commissioner amasung Secretary singi oina chahi gi pangthokpa conference amada Union Home Secretary Azevalana phongdokibane conference aduda Azevalana hai
state amasung union territory singna mahosana thokhanba kudongthibadagi ngakthoknaba chahi chupa sem saduna leibagi mathau tai nongju tha lakpaga loinana ising ichau cyclone amadi landslide thokpana amang ata kayadagi ngakthoknaba state amasung union territory singna mapung faba thorang lokhatlaga leigadabani haina aje balana phongdokhi थासगी तांग तरा निपानदगी तरा मापन फाउबा नुमिनिनी चुबना सथकिबा कॉन्फ्रेंस अदु स्टेट अमसुंग यूनियन टेरिटरी सिंगना सर्वेस मॉन्सून लाकपना मरम ओइरगा नेचुरल डिजास्टर थोरकपदगी ngakthoknabagi matangda sem sariba sengkumna khanaki conference asi chahi ani covid-19 laichan maram oiraga physical mota pangthokpa ngamdana lakiba do handak sahi gi oina new delhi da pangthokibane state kuntaret amasung union territory taret ki mihut sing yauna pangthokiba conference aduda state amasung union territory singna natural calamity thokpadagi ngakthoknabaga mari leinana lokhatpa thabak thorom singi matangda thingnaba experience sing phongdoknakhi ओजा सिंगी 7 पे आरोपी लिसिंगनी तरा मापन की असोइब सिंह सेमदोपियो हाइदुना मणिपुर गवर्नमेंट हायर सेकेंडरी लेक्चरर्स वेलफेयर एसोसिएशन MGSLWA ना तकनदुना लाकबादो हौकिबा तांग तरा निपांदा 7 मिनिस्टर एन बिरेना चेयर लौदुना फमकिबा स्टेट कैबिनेट ना आरोपी लिसिंगनी तरा मापन सेमदोक्तुना अचुंबा आरोपी चना हन्नबा वारेप लौकिबादो एसोसिएशन असिना थागत फोंगदोरगली एसोसिएशन असिना थादोरकपा चेरोल अमना हाई कैबिनेट ना वारेप लौख्रबा आरोपी लिसिंगनी तरा मापन की मतंगदा अनोबो ऑर्डर अमसु थुना थोरकनी हाइबगी थासबलै लेंगाना ट्रांसफर अमसुंग पोस्टिंग के अनोबो पॉलिसी अम सेमदुना लेंगा के ऑफिसर सिंगना थेंगनरिबा अवाबा सिंग कोंगनबा खोनबिरकबगी दमक बीजेपी की लेंगा असिबु एसोसिएशन असना मकाताना थगत फोंगदोरकली लेंगा के मखादा लेबा स्कूल सिंगदा ओजागी अमदी तोंगान तोंगान में हिरम की अवार अपा कया लेबा मरमना क्वालिटी एजुकेशन पुरकपा ngamdabagi अचोबा मरम अमनि हाइना पांगल स्टूडेंट्स ऑर्गेनाइजेशन PSO मणिपुरना थादोरकपा चरोल अमना फोंगदोरकली चरोल असिना हाई माहिरोय लुप असिना थौबालदा लेबा चावयाइमा हायर सेकेंडरी स्कूल दा सतुना येंगसलुबदा अवार अपा कया लेरंबा थिंगरकी हायर सेकेंडरी असगी माहिरोय चामगा हुंफुतरा मंगा लेबा इकोनॉमिक्स सब्जेक्ट की ओइना ओजा अमता लेरमदे मसिदा नतना जियोग्राफी अमदी एजुकेशन सब्जेक्ट की ओइनासु ओजा अममम खक लेरंबा थिंगनकी असिगुंबा अवारपा कया लेरगा लमदम सिदा क्वालिटी एजुकेशन करमना पुरकपा ngamgani maram aduna लमदम असिदा लेरिबा लेंगा के स्कूल कॉलेज सिंगदा लेरिबा अवारपा कया से लेंगा ना मेंशन बियो हाइनासु PSO गे चरोल असिना मखा तारकली थासगी तांगतरा निथोइदगी तरामंगा फाउबा छत्तीसगढ़ के रायपुर पांगथोकिबा फर्स्ट AITWPF फेडरेशन कप लिसिंगनी कुनिथोइदा मणिपुर की टीम दा सरुक याकिबे मंदा लेसांग थेमना गोल्ड मेडल याउना पुना मेडल अनि लौरकपदा वांगू संदांगखोंग सोशल वेलफेयर यूथ क्लब ना हराउ त्यामना ओक्तुना पुनिंग थोगतक्रे मंदा लेसांग थेम सुंगनु एसगी मनोंग चनबा वांगू संदांगखोंगदगी एल इबोबी अमदी एल बुजारी अनिगी मच्चा मंगा की मनुंगदा ख्वाइदगी इतोन तोनबिने पनबा याबदी ऑल इंडियन ट्रेडिशनल रेसलिंग एंड पेनक्रेशन फेडरेशन की मिरेंग मखादा छत्तीसगढ़ ट्रेडिशनल रेसलिंग एंड पेनक्रेशन एसोसिएशन सिंधुना बालबीर सिंह जुनेजा इंडोर स्टेडियम दा पांगथोकिबा फेडरेशन कप अदुदा मंदाना इवेंट अनिदा पेनक्रेशन अमदी मास रेसलिंग मशानादा गोल्ड मेडल अमदी ब्रोंज मेडल लौरकिबने मणिपुर सिविल सर्विस कंबाइंड कॉम्पिटिटिव मेन एग्जामिनेशन लिसिंगनी तरा तरुक के मेन एग्जामिनेशन नौना पांगथोकदौरिबा सिगा मरी लेना कैंडिडेट सिंगी डाटा अपडेट तौबा नंगहौदबदगी हाई कोर्ट पेटिशन थारकिबा पेटिशनर अहुमगी डाटा अपडेट नुमिनिनी की मनुंगदा तौबा याहनबा हाई कोर्ट ना खंगनख्रे एन ब्राजेश्वर अमदी अतै मियोय अनिना पेटिशनर अमसों मणिपुर पब्लिक सर्विस कमिशनर रेस्पोंडेंट ओइना थारकिबा पेटिशन अमा जस्टिस अहंथेम बिमोलगी कोर्टा खनकी पेटिशन अदुगी मतुंग इना पेटिशनर सिंग असे मणिपुर सिविल सर्विसेज कंबाइंड कॉम्पिटिटिव मेन एग्जामिनेशन लिसिंगनी तरा तरुकता एग्जाम थाकी सुप्रीम कोर्ट SLBC डायरी नंबर 5680 ऑफ 2021 गमरी लेना ताकिबा राय अमना मणिपुर सिविल सर्विसेज कंबाइंड कॉम्पिटिटिव मेन एग्जामिनेशन लिसिंगनी तरा तरुकता नौना था मरी की मनुंगदा पांगथोंगनबा खंगनकी नौना पांगथोकदौरिबा एग्जाम अदुदा मेन एग्जाम थाकिबा सिंगदा एग्जाम थाबा याहनबा खंगनकी MPS सिना कोर्ट की राय की मतुंग इना थोकिबा नोटिफिकेशन अमदा पेटिशनर ओरिबा सिंग असिगी मिंगसु यावकिबना मरम ओइरगा पेटिशनर असिबु नुमिनिनी की मनुंगदा मखोइगी मरी लेनबा डेटा अपडेट तौबा याहनबा अमदी मखोइबु मेगी तांग कुंतरु कुंतरेट अमदी कुनमापनदा पांगथोकदौरिबा मेन एग्जाम असिदा सरुक याहनबा MPS सिदा खंगनकी लोइनना पेटिशन असी मथंगी हियरिंग जुन तरेता मतम लेपकी कोर्ट की ऑर्डर अदुगी मतुंग इना MPSC की कंट्रोलर ऑफ एग्जामिनेशन केस लाल मनीना थोकवा नोटिफिकेशन अमना मेन एग्जामिनेशन थागदबा कैंडिडेट सिंगना मखोइगी डाटा अपडेट तौबा यानबा थासगी 19 गी अहिंगदगी ngasiगी अहिंग फावबगी ओइना पुंग 9 की मतम पिरे हाइरी
Handak chukiba akanba nongna maram oiraga National Highway number 2 Imphal Dimapur lambigi Senapati district manung chanba Tadubida lamgi saru khara namtha khibadagi chatok sasinda kudong chadaba kaya mayongnare hairi hilamasagi matangda press fangba pawmagi matung ina Manipur ki lifeline oriba National Highway number 2 gi Tadubi Bazar manakta lambi asigi saru khara namtha khibadagi pot puba achoba gari sing lanba yadana leri adumakpu bus yauna atei 4-wheeler sing di section na lantok lansin tobagi thabak chathari Nakal amaromda lambi asigi tongan basarukta nong namaram oiraga satok sasinda kudong chataba kaya so mayong naduna lagli turel gi ising imai wangkhalakpana lambi asida leiriba thongsing mahu sagom lantok lansin tobada aruba pibam oire Panba yabadi Manipur ki atopa lifeline ama oiriba Imphal Jiribam lambi so None district ki manung chanalaiba irang thong tatkibadagi hauzik lambi asi fauna ba yadana leiba maramna rengpangdagi all kasar rota pot puba gari sing yauna ate gari kya satok sasin taunari adumakpo hairiba lambi asi semganaba amasung safety measure lokhanabagi matangda Romai Naga Youth Organization Manipur amadi National Highway Surveillance Committee na Manipur lengakta taksin khibadugi pakum pirak tabana maram oiraga ngasigi numit yungbadagi hairiba lambi asida pot puba gari sing chatpada athing mathamlagani haina lautokpasu laikhrabani Handak chukiba kanba nongna maram oiraga Moirang Assembly Constituency ki manung chanalaiba Phubala maningi Singairok Lokolda Lopari 15 romda thakiba Tarbus Thabi Khongdrum Mairal amadi atei mana masing kaya mang takiba ado constituency asigi MLA Thongam Santina satuna yengsinkhre Lomi singi awabada mateng pangani haina mahangna phongdokhre Horticulture Department Bisnupur ki District Officer yauna satkiba yengsin khongchara duda MLA Thongam Santina hai Lomi ichini sing puning hanthabigano mausana thokhan ba oibana mari leinaba department singamade Bisnupur ki DC da awana tarbas singi matangda kari khongtang lokhatpa yabage haibado khanghan balaikre jinjak ta mipal tangdaba haiba wakhalon aduna lamjing duna Lomi ichini singna honari base puning thogale mahaki maigaidagi su awaba taraba Lomi ichini singi damak angamba mateng pangani haina mahangna makha taki Ningan de biga do koi lobby silina se tungi mase artificial lo bedate natural na pirakpa adu makudong tiba mani anu sida ningan na poktana akoi ngasi da koi do wagri bedo ai suba do saru ya jari o di district administration dagi kani pirakpa ya bage su ye ngasi adu ga ai site gi su is MLA ba local MLA moina makoi da wari besida kani mate pang me ya bage ha bedo ai abukana koi lobby sin house khanna ga isai ti pang ya ju pang jaga di ai ngam jaba khal bang kai di Yengsin khongchara doga mari lenena mafam adugi Lomi amana phongdorakpada chai khudingi oina tarbus amadi atai makhal makha kaya gi mana masing thaduna low pantringai matamda lupa lakh ani hena sendong tanduna imung punai laibak thibadi handaki akanba nongna maram oiraga pumnamak arembada mangle adumakpo constituency asigi MLA amasung mari lenaba department na laklaga yengsin biriba amade MLA gi maikaidagi angamba mateng pangani haina phongdorakpase nungaiba fawi haina Lomi aduna makha tarakli Semaine filde ga lakta semaine khoi gi sungba awana taraba kanda ji Lomi praja ji gi jeng gi ba lak pase khoi sugi mati harau jai khoi gi awana sida ji sok choi de mateng to pe kani haiba gi ase pa thaja bu khoi farmer kam gu jing khoi lechi jum kai panar ba ngakne lai lai su tambangang jing ji masina ju asoba dai ta puraga lauraga thabak to de khoi gi leibani na sarkar gi mai gai ji khoi gi farmer jing ji de khoi na kari umba khara sam manaba khoi gi khoina suraga nomaga phangriba amount du mangna traju khajik tang oraga ju mateng to haning ba di khoi gi mege de gi di khoi thaka na to bi kana ha bi thaja bu khoi tham Yengsin khongchara tuda Lomi singi mang takliba kaya adugi matangda Horticulture Department asu report ama lokrai Jawaharlal Nehru Manipur Dance Academy JNMDA gi pungi oza su oriba Khetrimayum Kritina iba oja guru singdagi haina mingthonba lairik fongbagi toram ama Ngarang Jain Manipur Dance Academy ki auditorium da pangtokre thoram aduda Manipur Legislative Assembly ki speaker T.S. Satyavrata Padma Shri S. Thanil SSBMD Music College ki retired principal L. Devendra Sharma amadi JNMDA ki director P. Vilas na president member singwena saryaki Aroibada maroiba pao amohana State asidagi senja thumja maru fongna muthanaba State Staff Selection Board sembada cabinet na ayaba pire atubada thabak hawallagani haina Chief Minister N Birena pungtokre
lamdam asigi athoba singi wari sumang lila oina sanaduna horakliba miro singda nationalism gi wakalon yakai hanba matam oire haina Chief Minister N Birena lilaroi singi puning chinsinkhre Maikaidagi piba kudong chaba sing miyam na mapung fana fangba ngamnaba Aadhaar card painaba honabiu haina Manipur Legislative Assembly gi Speaker T.S. Satyabratana miyam da appeal tawkhre India के President Ramnath Kovind launch तौकीबा Advancing Northeast Web Portal की कानबा status की नहा सिंगदा खंगनबा Advancing Northeast Career on Wheels Minister N Birena lamthakre Matang asida Mami TV Prime Time Manipuri News losinjare bineng tabir pa singbu amuka na kurumjari